Telenggana gi worker Louthoknaba AI based camera Yaoba robot Sijinkhre Hairi. Mamang tha February 12 dagi Telenggana gi Nagalkunar district ta leiba tunnel gi seruk khara kaibada tunnel manungda tholakpa yadana leikraba miyoi taret adu Louthoknaba honarakpa ngasi ga thana numit 18 sujinkhibga loinana hojik makha tana honaba letri Hairi. Rescue personnel sing adu National Geographical Research Institute NGRI gi scientist sing na chathaba ground penetrating radar GPR survey na guide tawbuga loinana thibu humbagi thabak aduda human remains detection doksu yauri Hairi. Hariba rescue aduda Hyderabad ta based tawba robotic company amana AI based camera Yaoba robot ama ngarang ayung tunnel adugi manungda Sijinkhre Hairi. Robot adu Telenggana government na tunnel aduda ising amasung laikhom lainang kaya leiba maramna rescue personnel singda kudum thiba thoktanabagi Sijinnaba warep lobani Hairi.